MLA Vungzagin Valte Leikhidabagi tha ama chupna Awaba Fongdokkani Zomi Co-ordination committee Thanlon Assembly constituency gi MLA Vungzagin Valte Leikhidabagi matangda March tha chupna Awaba Fongdokkani haina Zomi Co-ordination committee gi information and publicity wing na thadorokpa cherol amana phongdorokle cherol asina hai Thanlon Assembly constituency dagi BJP gi MLA waina mikhalda mai paktuna miyam gi thogal tawduna lakhiba luchingba se Kumjali singani kulumdoi gi May marida masing yamlaba miyamna satharakiba etekta asokapan nangbadagi matam sangna laikan aduna leiramlaga arwaiba yahip tankivane hinglingai matamda mahakna paikhalamba thabak thauramsing adubu singtha boina chatliba March tha asi Zomi National Morning waina laukthongnaba phirep laure haidiba matam asigi manungda harau kumai gi thauram tournament concert amadi festival na chingba amata pangthokpa yaroi Committee na laukhalakliba thaurang asida mari lainaba institution club amadi lub khudingmagna mapung phana cooperation pibiyo adumoinamak hanadagi matam lepkhraba luhong khongdongba amadi laining laisolga mari lainaba thabak thauramsingde athingba sina konsel loi Vungzagin Valte Leikhidabagi matangda achumba wayel fanganaba lona yaba mawongda Makha Tana khongjang sangchanmina si hainasu cherol asina phongdorokle Deepak Alias Ibungo Makha Tana Wari Sannararoi KCP-Apunba Chatliba chahi 2026 asigi February 3 Deepak Alias Ibungo gi thongalda pokhaihalakhiba bom adu lup asina ahanba warning moina tawkhibani haina Kangleipa Communist Party Apunba lup ki publicity secretary Punsirol Maiteina press ta thadorokpa cherol amana haide cherol asina hai lalambung takhelambam laikaida leiba Deepak Alias Ibungo haidiba miyoi ase achouba pimmamani haibade nupi lalonba nupane mahangna chawasang phamnaiba kaya sanga tawduna Inkhalakliba kanglei ningol kayabo sel kharagi damak asawasang phamnaiba singda yonthoi haibasi lup asina kupna thijinbadagi khudam sangdamga loina na khangba ngamkhe Deepak Alias Ibungo na tawriba thawong asi abstain file case ka khenaba leite masina maram moiraga lup asina unasi wari sasi hairubada manga kanduna positive response amata piraktavadagi ahanba warning oina bomadu mahaki mayumda pokhaihalambane ahanba warning tawraba matungdasu mahakpu Bangladesh ki mafam amada lupka unaduna wari sasi hairaba faubada mangak haigatuna leire Deepak Alias Ibungo mangak haigatpagi maramdi hauji Manipur gi asawasang famnaiba singasi mahaka adumak loina duna leire loina riba sina maram oiraga lup asigi valley do operate tawduna leiriba comrade singbo mathang fahalli amasung achouba pim oibada natana achouba informer oiduna lup asida chawna singnare Pim oibadagi hendoktuna achouba informer amasu oiriba miyoi ase ahakpa sairak pigani haibasi lup asigi emergency virtual meeting anirak tawduna warep asi laukhibane asigumlaba fatraba mahik asibu lalambung takhelambam laikai gi miyamnasu mahak asibu laikai aduda lehenbigano maramdi Deepak Alias Ibungo gi mathakta makhal makha kaya gi operation chatharakpada laikai miyam soktana ba mangjongnana Deepak tagi lapna leibinaba appeal tawragle Deepak Alias Ibungo hairiba sigi mayumda leiriba miyoi khudingmakso maga nanganna yumduda leiriba naha ahal khaktana sairak piba sida konsengane lalambung takhelambam laikai miyamnasu lup asina laukhalakliba khongthang asida support tawbiyo asigumba fatraba mahik asibu makha sandoroktanaba muthatpada leibak miyamna mahakpu support tawbigano haujikti mahaka lup asiga wari sanabagi matam piraroi haibasi leibak miyamda khanganjari hainasu cherol asina Makha Tana khangalagle